ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯆꯥꯏꯅꯥꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯥꯟꯃꯤꯁꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ यूनियन डिफेंस मिनिस्टर राजनाथ सिंह इंडियन आर्मी बु चाइना ताइनाब गामखै परिंगदा मिकुप नहम सिंह लैनब खंगनख्रे अन ऑफिशियल रिपोर्ट अमगी मतुंगिना फोंदोकले। चाइना की पीपल्स लिबरेशन आर्मी गामखै परिंग नहौना थोमजिलक्लिबा असे येंगलग मरु ओइना अवांगथंगबा सेक्टर की लाइन ऑफ एक्चुअल कंट्रोल की फिबम असे यामना खुदोंग थिरिंगै ओइबा फिबम अमदा लैरे। इंडियन आर्मी सिंह मिकुप नहम सिंह लैनब वाफम असे डिफेंस मिनिस्टर राजनाथ तक्सिनखिबने। आर्मी कमांडर सिंह की कॉन्फ्रेंस राजनाथ सिंह वरोल पीरदुन हाइकिबदा मांगना आर्म फोर्स पो मालेम की ओइना जियोपॉलिटिकल की ओइबा अहोंबा लागिबसी खंजनब तक्सिनखिबगा लोइनना माखोइगी प्लानिंग अमदी स्ट्रेटेजी अदु सेमफम थोगी अवांगथंगबा सेक्टर द पीपल लिबरेशन आर्मी की ड्रॉपसिंग असी डेवलपमेंट तौबना सिचुएशन असी खुदोंग थिनिंगै ओइरी अखोइगी आर्म फोर्स थोइदोक हेंदोकना इंडियन आर्मी न मखोइगी सेक्शन थवांगसिंग अदु लखतुना लाइन ऑफ एक्चुअल कंट्रोल की सरुकदा मिकुप नहम सिंह लैफम थोगी हाइरे। ईस्टर्न लद्दाख की सरुकदा चाही अहुम चुपनमुकनबगी थौंग सिंह लाखरब मतुंग तारकबदा राजनाथ की वफम असी फोंदोखिबने। डिफेंस मिनिस्टर ना हाइकिबदा लैबाक की सिक्योरिटी असी मरुइना सेक्शन थरंग लौगतकदबने। इंडियन गवर्नमेंट की मैकेदगी ख्वाइदगी फब कुसुकुलाई अमदि फैसिलिटी पीदुना लानमी की मपांगल फागतहनब होनरे। गामखै परिंबोकाक सेलिपल लानमी सिंह मिकुप नहम सिंह लैनब वाफम अदु थमलदुना यूनियन डिफेंस मिनिस्टर राजनाथ सिंह वाफम असी फोंदोखिबने। निंगथौकाबा नुमित नुमित मंगानी की आर्मी कमांडर की कॉन्फ्रेंस अमा हौखि मसिदा मरुइना पाकिस्तान अमदि चाइनागा ताइनाबा गामखै परिंगदा सिंगनब लैरिबा असि थेंगनबगी मतंगदा मरुइना पुनिंग सिंगसिंदुना खनाखे। असम अमदि अरुणाचल प्रदेश की बॉर्डर की वाथोक एप्रिल कुंदा न्यू दिल्ली MOU साइन तौनरगने। असम अमदि अरुणाचल प्रदेश की बॉर्डर की वाथोक असि संगताइनब पुरकनबगीदमक्ता न्यू दिल्ली यूनियन ऑफ मिनिस्टर अमित शाह याउना MOU सही तौनरगनी हना ऑफिशियल रिपोर्ट अमगी मतुंगिना फोंदोकले। ngasi sayul ki wana pangthokpa asam ki cabinet meeting da warepu lawkhibane। cabinet meeting aduda anoba city gas distribution project mega industrial project nifan sports AC4 sing government appoint tawwa loktantra senatis ki pension chu cabinet meeting aduda pangthoke। masigi mathakta maruiba warep kya amusu lawki city gas distribution project ki damakda all india limited ka loinana joint venture company JBC linkat kane। असम की गैस कंपनी लिमिटेड ना शेयर होल्डिंग्स आधा यंखै गमाथोय ओइदुना इक्विटी इन्वेस्टमेंट तौगने। सिटी गैस डिस्ट्रीब्यूशन की नेटवर्क अदुना नेशनल गैस बो फॉइल ओइना सिनदुना लाखिफो धेमाजी तरांग उदालगुरी अमदि सोनितपुर इकोनॉमी की एक्टिविटीज इन फगनहन बंगम लगने। प्रोजेक्ट असना एलोडेड ओरबा जियोग्राफिकल एरिया अदुदा अनोबा इंफ्रास्ट्रक्चर सेमखननबा होनबदा मतेंग ओरगनी मसिना एम्प्लॉयमेंट डायरेक्ट ओइना चामा यंखै अमदि डायरेक्ट ओइना 5,500 की खुदोंचाबा पिबगम लगने। लुबा क्रो 9,900 सुबना अमगी सेनफम थाददुना कंपनी 9 ग लोइनना मेगा प्रोजेक्ट 9 लिंगनबगी प्रपोजल लेरे मसिगिदमक्ता मे की तांग मफंदा कंपनी सिंग अदुगा MOU साइन तौनगने। मेगा प्रोजेक्ट असना एम्प्लॉयमेंट की अपॉर्चुनिटी 3,300 हेना पिबगमगने। गैंगस्टर अतिक अहमद हाथखिबगा मरी लेनना UP की पुलिसमैन मंगा सस्पेंड तौखरे। UP द गैंगस्टर ओरंबदगी पॉलिटिशियन ओनक्रब अतिक अहमद अमदी माकी मसमनाव ओरिबा असरफो एप्रिल 10 मंगादा डॉक्टर द मसा चेक तौनब पुलिस नंगाक सेलग पुथोरखिबदा जर्नलिस्ट साब गनमैन सिंगना कापतना हारखेबगी थौदोक मरी लैनना पुलिस की मे मंगा थबकदगी सस्पेंड तौखरे अन ऑफिशियल रिपोर्ट अमगी मतुंगिना फोंदोकली। अतिक अहमद हाथखिबा अदुग मरी लेनना सस्पेंड तौखरबा पुलिस पर्सन सिंग अदुगी मनुंगदा सीनियर सागंस पुलिस ऑफिसर अस्वानी कुमार सिंह इंस्पेक्टर अनि अमदी कांस्टेबल अनि यावरे। स्पेशल इन्वेस्टिगेशन टीम CIT नम्यादा तुगी मतंगदा कोप सिंह अदुबु उहंगपोंग चाथाखिबने। सागंस पुलिस स्टेशन अदुद ऑफिसर मंगा लैबने। अहमद अमदी माकी मनाव नुपा अशरफ पुथोरखिबा मेडिकल कॉलेज अदुसो सागंस पुलिस की जुरिडिक्शन की मनुंग चंद लैबने। ममंगद MP ओरंबा आर्थिक अमदी माकी मनाव नुपा अशरफो ओस्तान मसा चेक तौनब पुथोरखिबा मतमदा जर्नलिस्ट सादुना लाखिबा गनमैन अहुमना कापतना हाथखे। आर्थिक अहमद अमदी मनाव नुपा बो हाथखेबगी थौदोक अदुदा चेनरिबा गनमैन अहुम अदो
Lovell S. Tiwari Sani Singh Amadi Arun Mauzarne Makoising adu journalist saduna laklaki yamna nakba mafamdagi kaptan hatkibani ngasi ayu anganba matamda mihatpa miyosing adu Pygrass kona dabit marini police custody toukhre April kulumdoida makoi ahummak court amukana photokani special proof teamna miyoy ahum adugi statement lawgani amadi thaudok thokliba mafam aduda investigation chathagani Adhika matpo police ne escort tawraka potorak pada kaptana hatkibagi thaudok adu camera da ningthijana uba fangi makoi ani adu journalist sing buhang phang tawkiba matamda madugi khudong chaba adu lawraga gunman sing aduna kaptana hatkibani gunman sing adu masagi sahi kungi longa oiba miyoy ngaktane makoi hum adu police na fatige ki mamangda joy Sriram aipa kholaw sing lawge Supreme Court na lebak pokon nimita Ahmad Amadi mahaki manaw nupagi mihada adu maning makha tamba prob tawna na batak lakiba petition ama hearing tawba yakre petition adu April ki tang kun gamari da hearing tawgani haire US amasung China ki irang asi prithvi ki oina aruba amani Singapore Prime Minister United States amasung China ki marakda khamthengna amada abada singnaba amasung thajana daba kaya lairiba se yamna thuna fagalakani aibalaide phibamasi prithvi pumbagi oina aruba samesya amani hanangase Singapore ki Prime Minister Lee Hsien Loong na phongdokre thasi ki agan basarukta China da official khongsi jaluba Lee na United States ki mathangda China ki mi sina khalibo khalasi yamna phibam sokchille ana phongdokhe United States na China bo laksina na ba langwai channa ba masong namthana ba honari ana China ki leader sina chena thajari ana Lee na haige World War ani asi hathingna khuthongna drabasu matam sana yengthina ba masong mari jamna fatta ba asna lebak ani makta aduga Pethipigi atai lebak punamaki onasu asauba aruba ama oirakani ana Prime Minister Lee na parliamenta phongdokhe Singapore masasin issue asi kya gi matik lui habado bhabda badarkar oi ekhona nonglei nungsit amakhak mayuk na banati adubo kaya mayuk nagani ana Lee na haike United States the Democratic Party amasong Republican Party asi hiram ngamnamakta honari hiram punamak yenari adubo makhoi asi China gi matangdadi lingchel manare China ga mari semgatpa habasi fail oire amasong China na mapangal semgalakpa amasong lamdam gyada idilpi na naphona rakpa si US ki interest amasong value da asoba trade oire ana US ki party ani asina lawre masina maram oidana party ani magna technology artificial intelligence biotechnology amasong green technology chawna hiram kyada China ga khamtheng bathakta lamba tawnaga dabani haina lawre US ta praja embarasu China bo yaringdri Prime Minister Lee na phongdokhiba matungina Pew Research Center na survey tawnu yengbada US ki praja sada 80 henmana China bo yaring da phongdokhe makhoi sada ne phuna China si US ki yekna bani haina lawri nakala marum dana China na amuk nongpok na ka khalakli nongsup na si tharakli haina thajaduna pethipida makhoi gi phangpam tokpa hak phangbagi matam hoire haina thajare Hong Kong Xinjiang amasong Tibet kumba issue singa si China na makhoi gi manung ki oibe issue ne kanamta ga wa khanabagi darkar oide haina lawre asingba issue singa sigi marakta khwadagi khudong thengai oiba asina Taiwan gi issue ni ana Lee na haike sel lai tabadagi Sri Lanka gi local body gi election sing formal oina matam kaktana yaithokre sel gi wat balai raba Sri Lanka na April kun ga manga da pang thokadaba local body election sing madam kaktana yaithokle ana formal oina yumsaga ta minnobita law thokre mari lena pa district sing gi district returning officers in election gi damak mathawdaba sel Treasury na hujik phawa thadok tapan lebak popon mita election pang tholoroi ana gazette notification sing thoki mamang da March papan da pang thok na ba tawramba local body gi election Sri Lanka gi hujik leiriba economic crisis kamari lena ba maram mayam amadagi April kun kama phawa yai thoki bane yum sakasuna mita thoki ba notification sing adun haiki mathawdaba sel leire ana Treasury na phongtok laba na dragana election ki matang da court ki order phanglaba matam da local council election ki damak mathang ki nabet leblagane election ke mari leina ba court case jam dabada ahum metha mai salakpada hearing chathagada balai Sri Lanka ki Prime Minister Dinesh Gunawardena amasung marwaiba political party sing member singa loina da election commission ki offices na mifam phamlaba badong mamang soil da election commission na local body ki election sing yaithokle ana lak thoki bane Treasury na sel thaduruk na ba matung data election pang thok na ba mathang ki namit lak thokane hana election commission ki director general Saman Rata na yak na phongdokhe mamang tha election commission na local body election sing ki postal voting phal leitabada ki yaithokhe Uganda na Sudan da lan nanglaba lebak sigi mioi chani humpodra ga manga lauthok na ba thaba pai khale
Ugandagi Foreign Affairs Minister na Sudan da la nanglaba leibak asigi citizen chani humpudra manga laukthokna na bahonari ana yumsa ka janamita top official amana phangdokre. Minister of State for Foreign Affairs in charge of Regional Cooperation John Malimbana haiki Sudan dagi Ugandan worker sing mairoi sing anaba sing amasung citizen sing laukthokpada mating pangnada International Organization for Migration ga pau phaunare. Manai ki Sudan ki konung Khartoum da thabak tawba Ugandan samakun mairoi sama taraga taru hostel singda anaba taraga mari matam khara khaki sakhiba citizen taruka masung Ramazan pilgrim ki damakta Saudi Arabia ki Mecca da sakhiba Muslim traveler taraga mapal lai. Foreign Affairs Ministry na IOM ga pau foundare amasung mayum dahan ba pamba Ugandan singbo lauthokpada mating pangna ba hijackre ana molim bana foundokhe. Government na lepak asigi citizen sing lauthok na pa paikaliba thaurang singi maramda mahakna lepak pokon namita athengbada parliament damki April taraga mangata gi Sudan gi konung Khartoum amasung apanda leiba mafam sinda Sudanese Army amasung Rapid Support Force singa nangmai kapna tunda lagli nagalani bangna amana amabut lan hobagi maral sinari malem na sin khimba sisber kai khraba matung malem na sin khimba sisber kai khraba matung Sudan gi lan namit mangani suba yum sakhasen namita lepak asigi konung da bom pokai ki amasung akan bamong da nangmai kamna khe sisber kai khiwa asina takpati lepak asi control tawba thana duna lan soknari ba general anina amana amapo namthan ba phirep hongba leithe haibane Taliban go wakal tamina ba ngamdrabadi metha da Afghanistan da ki handok lagani UN United Nations gi tongan ba organization singda thabak dawribe Afghan napi singi matakta Taliban lengana thabak suba gi athengba thamlagliba asigi matang da sathariba wari sanaba gi thabak da kaigumba Taliban ga yanaba purakpa ngamdraba makoiba wakal tanana ba honabada maipakdrabadi metha da Afghanistan da gi hanaba sem saragani ani UN development program gi head na ngasi phongdorakre Afghanistan da based over khama fresh na pirakpa report amada hai Hajik United Nations na makoi gi organization da thabak tawribi Afghan nupi singi matakta Taliban na athengba thamliba si yanaba ama puraktuna Afghan nupi sing akan bamiang thamliba asnagi ko khan bangamgani habagi thajabada wari sabagi thabak chatharakibane United Nations Development Program Administrator Hasan Steiner na hai Taliban gi yanaba purakpangam drabadi UN gi chatna kangrot matungina wari sanabagi khongpam handokba haibasi asumba khongthang oigani loinana Afghan da makata na thabak tawkhigatra haibasi amukana yangchel lagare Hajik satariba wari sanabagi tawrang asimak human right gi fundamental principle adugi matangda yanaba purakna ba sapa wari nate ana supong dorakre hama press na birpa report amada andak United Nations gi staff member oida lebaka sigi nongpok thangba province ta leiba nagar arda thabak tawribi Afghan napi sigi matakta athengba thamlakiba aduga mari leina Taliban singi matakta akan ba wafam sing phongdok balai khrabane International Organization ki staff amba napi pepana lebaka sigi napi singi matakta UN organization ki thabak tawbada athengba thamlabadi Taliban singi punsi kanana bagi tengbang singdi hena sathiba thawung kaya mai unagani hana UN na hana section wafam thamkhiba su lai khrabane UN jaun atop international organization singna tengbangi sector singda napi thawmi sing jahon trabadi yahon riba laiba aduda napi sinmegi mathau tharakpada tharakpa ngamlaroi hana khangan khiba laikre ningsing bajai Afghan da Taliban lising ani kunga mathoi dagi lebak lengak para khraba matung da lebaka sigi napi masa amade napi sing mathakda mai tamba madi lenga ki thabak tawbada athingba thamla khrabane US ki Patriot Air Defense System Ukraine da thongre US की Patriot Air Defense System Ukraine da han boina thongkhre and Ukraine ki Defense Ministry ki maikai da ki phangdokhre Ukraine ki Defense Minister Oleksiy Reznikov na phangdokhi bo wafam amada US ki Advanced Order Air Defense System ama oina khanariba Patriot Air Defense System Ukraine da thongkhre US ki Patriot Missile Defense System thongkhiba asna Ukraine ki adhiasi ngaksen bangam lagani Defense Minister asna makhatana haikibada United States Germany amadi Netherlands na chengba lebak na Ukraine da Patriot Missile Defense System asi pigani hana thajaba phangdokhrabani saliba sahi asigi January thada Germany na lauthokiba wafam amada Ukraine da malem yona kwadi advance oi hana khangnaripa US ke Patriot Missile System tharagani haikibani masigi matung tarakpada Netherlands na su Ukraine da Patriot Air Defense System ki parsing supply tawragani haibani Mamang sahi ki December thada US na lauthokiba wafam amada Ukraine da Patriot Missile Defense System tharagani habagi wafam asi khangan khibani Russia na Ukraine ki energy infrastructure sing da warplanes da air strike tawkhraba madam maduda
US na Patriot missile defense system ado piragane aina lauthoki Ukraine ki lanmi chamarum hianbasu Patriot missile defense system asi train tawna da bagidamak ta United States ta train tawna da bagidamak sahi asigi January thada thongkhrabane Ukraine ki President Volodymyr Zelensky na phongthoki ba wafam amada system asina Ukraine da Russia ki maike da chatharakba attack ngakthokna da bahona bada chawna mateng oiragane Russia ki President Vladimir Putin na haikibada Russian force na Patriot missile system thuwaigani US na Ukraine da supply tawriba Patriot missile defense system asina Yengnabaki maike da parakpa warplane cruise missile amadi ballistic missile na singbo kapthaba kambagi sakti sele haire Masigi matakta ballistic missile makal khara amasu kapthaba kambagi sakti sele haire US ki MIN-104 Patriot missile asi UN Army ki top tier surface to air guided missile system ni arba missile system asi US ki Virginia da based over Raytheon technology na sabane defense system asina ballistic amadi cruise missile na singbasi target tawang ami masida marwena drone plane cruise missile amadi warplane na singba kaya amasu kapthaba ngambagi sakti sele ungkhanari ngai sarakta North Korea ki Kim Jong un spy satellite thakana na border toukhre North Korea ki lusingba Kim Jong un mahaki officer singda hadboina spy satellite thakana na bangasi hukum pikre lakhulagi bakhongtang asi leibak asina kadai phoba pangal thokna thabak tawba ngambagi haibadu Hauji US amadi South Korea ki maikadagi pirakliba threat kya asigi mayokta pakumoina pinna bagi thawrangni hana North Korea ki state media na pirakpa report amada phongdorakre North Korea na mamang sahi ki December thada khwaidagi maruiba aroiba tangka ki one spy satellite asi sem sabat loikrabane satellite asi sahi asigi April thada mafung phana thagana ba sem sabat loi haire ngarang Kim Jong na National Space Development Agency da satpayang sin khongsat amaga mari etana mapung phana sem sabal loiraba spy satellite asi leiba asina tawba ngamba kya do uthongna na pagidamakta thagana na thawang tawro abu wafam taksin kibani an state news agency KCN kena pongdorakre ngarang gi khongsat adu da Kim Jong na pongdorakibada North Korea ki lapisina lakolakliba lalong kya da spy satellite asina maroiba thawdang kya lawdun leiba ka sigi tawba ngamba sing uthokpada chawna mathing panglagani Mamang sahi ki December thada mai fakna sangyang tawkhraba satellite asina South Korea ki capital Seoul amasung manak nakpada leiba port city Incheon ki mami sing black and white low resolution phangbangam khibani Kim Jong na leiba ka sigi Space Development Agency ngarang yang silorpa matung North Korea na lagriba irai numita ba solid fuel intercontinental ballistic missile sangyang tawani ana law thorakre Pyongyang dagi thadorak pa pahumana hai andak nongda lakolak liba North Korea ki khongthang asina US amadi South Korea ki mayukta makhoi ki tawba ngamba singadu khangan bakhara tingam lagani haire nakala marumda Sudan da sisber purakna bu khona bada mai pa khidre violence ta sihiba bioi sani humputra sore sisber purakna bu khona bada mai pa khida bagaloina Sudanese Armed Forces SAF amasung paramilitary Rapid Support Forces RSF ki marakda amukona kuthona rakwadagi Sudan ki violence ta sihiba mi masing sani humputra sokre Conflict senari ba party ani na pung kunmari ki sisbar ki wafam yana ki bamadong sumna ki pung ani ka kanar gana kalani ki barakda amuk na kuthok na rakibane Anbon April tara ka mangada capital Khartoum da army command amasung presidential palace ki manakda kuthok na badu auraki nakalani ki marakda city adu ki awang amasung nongsupta lairiba RSF ki base ani ki manakta su kuthok na rakhe asokpa nongmai kapa bom pokhaiba madi warplane singi makol sing inong nong na amuk tarakhiba ka loinana Yum sakai sage ukta nakal ani ki lal makha satharake panbaja bade hokiba nongmai sin bit amasung madugi matung ningthauka pan bitta SAF amasung RSF na pung ahom sisper thamna bagi wafam yanaki khwaidagi noba sisper adu laibak pokpa namik ki nubidang waram pung taruk dagi haunaba lepna khibani Sudan ki Ministry of Health Emergency Operations Center ge warul paladna World Health Organization WHO na haribadi siribising aduda natana violence aduda miolising ani satruk hena su asoga panangle Sudan ki Doctors Trade Union ki matungina lan songna riba party ani magna hostal taruklomda nongwai asoba kapsilakpa kaloinana air strike yasu satharaki jaraga sida downtown Khartoum te leiba UN staff amasung international organization singi employees singi jom singda kulai pai person sin riya chathakre ani UN ki internal document amana hairi document adu ki matungina gunmen sin nupi singda sexual assault chathagi amadi car sing chawna posai kya huran ke Khartoum da RSF ki ni aiba khulai paiba uniform set pa persons na
expat singi resident sing na sangsin na nupa sing amasung nupi sing tongan khaidona ki amadi tongan ba mafum sing da puthoke makoina asumna nupi sing bo nupa sing dagi tongan puthok tuna rep sathagi bagi thokdok ama thokia na document aduna panke adumai namak SF na di allegation sing asi reject tawba ke loida na makoina UN staff na tagna employee sing da amukta assault tawhidre haire Mikhal ke fan sing thadok trabadi aruba phibum kaya mayungnarakani ana government da warning tawkhre Punjab amasung Khyber Pakhtunkhwa province sing Mikhal sing conduct tawbada sanggadaba fan sing release tawdaba tarabadi aruba phibum kaya mayungnarakani ana yum sakachana medda Pakistan ki Supreme Court na government da warning tawkhre Hiramasi ke mari lainana don ki report na haribadi top court na warning atu national amadi sinamasung Balochistan assembly sing tam sing mafung phada loibaga Pakistan sindung na general election pangthokpa yana na defense ministry na hajakiba wakat ama hearing sathabada issue tawkibane Chief Justice of Pakistan Umar Ata Bandial Justice Izazul Ehsan amasung Justice Monif Akhtar Iyawpasas ahongi bench amana petition atubo hearing tawkibane hearing asigi adugi pamangdagi numitta hearing adugi mamanggi numitta defense ministry na Supreme Court ta application ama file tawduna to court asida me taraga maribo Punjab assembly ki tarikh oina fix tawkiba April mari ki order adu handokpinaba haijake national amasung provincial assembly punabaki tarikh amakakta da pangthok nadabagi directive sing issue tawbinadaba defense minister na apex court ta haijaki ana donge report na makata na haire nakalam da Taiwan na civilian sing da training piba aukre Sainana landarakpa yana leiriba phibam asi yanglaga Taiwan na civilian sing da training piba haukre an official report amagi matungina phangdogli Taiwan gi physician Lin Yo timna civilian sing training piba aduda khujugulai na sing basina bagi wafam yaude Sainana landarakpa gi lalong adu matawkram na react tawgadagi habagi matang da training pike Ukraine da lantorak libasi yanglaga maruena Taiwan na tangai fada civilian sing adu training pibagi mathau tarakibane Sainana su Taiwan gi akoibada military exercise pangthorakiba asina su maruena landarakpa yabagi akiba du lairibani haire Karigumba lana sithokpa matamda aikone sem sadu laifam thogi haina masagi sahi nifuga manga suraba linda phongdoki Frontline da satuna mateng pangpa khaktana tana crisis atu tholakpa matamda matawkaramna thengna kadagi haibadu training pibagi mathau tare Civilian sing training piba atu da maruena evacuation tawwa year 8 zatharakpadagi pangthoknaba Manang nakpada tawba singsu yauri amadi emergency go back matau karamna tawgadagi haibadu yengsinbagi tangai fadaba leire makoina matau karamna masaba bom thatharakpadagi ngakthoknaba honagadagi haibadu training na singbasu pire aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yengberiba punamak padhagasari channel is adom da kanarabadi subscribe tawidribesna subscribe tawiramo loinana like and share tawsu kawi kanupnamak po amakhana thagasari